Akaswani Imphal Ningthoukhongjam Suni na pau pazari ahanbada maruoiba pau. Security Advisor Kuldip Singh na hairi Morida State Forces atharakiba attack aduda PDF ki miyoi yaurabra habigi chingnaba leire. Bisnupur jila gi Ningthoukhongkha khunauda miyoi mari ngarang nongmai na kaptuna halamle amasung Rashtrapati Draupadi Murmu na hairi nupi entrepreneur singna Bharat ki lalol itiki lamda chauna ohomba porakpa ngamle. Security Advisor Kuldip Singh na hairi Morida State Forces atharakiba attack aduda PDF ki miyoi yaurabra habigi chingnaba leire. Imphal gi Mukhyamantri Secretariat ngarang midang pangthokiba pawgi mifam amada Sri Kuldip na hai State Forcing da Morida BSF ki company ani Army gi kalam ani Casper Mariga loyan thajankhre. Masigi mathakta Kendra gi Griha Mantraloy gi helicopter amasu requisition tawbaga loinana hojik Imphal da leire. Mantraloida hena zawba helicopter ama tharakna basu haikre. Mori gi chingmang padengda area domination amadi frisking gi thabak hawkre amasung paksana thibuhum gi thabak chathari. Morida police commando sing laikidaba amadi sokhibagi thaudok adugi matangda state na inquiry ama tawnaba thaurang tawre. Sri Kuldip na hai Mori gi phibam thengnabada security force singna makhal makha suna sizinaba yaba lan gi khuchukulai sing sizinagani. Security force ki apunba kangbuna huki militant sing na leramba maroiba mafam sing kudum chansin khre hawjik makha tana tongan tongan mafam sing da makhoi gi lefam sing khangdoknaba thibogum humbagi thabak chathari. Bisnupur jila gi Ningthoukhongkha khunauda miyoi mari ngarang nongmai na kaptun halamle aikhoi gi pawmina police ki paw paladun hai laikhijaba miyoi mari adugi manungda anidi mapa machani makhoi mari mak Ningthoukhongkha khunaudagini makhoi bu khulai paiba miyoi kharana manak nakpa chingdagi kumtharaklaga nongmaina kaptuna halambani laikhijaba singi hakchang hawjik Imphal gi rims ki morta thamkhre. Amaromda jila asigi police na makha tana pamdaba thodok thoktanaba akanba cheksul thorang lokhatpaga loinana thibuhumbagi thabak chathaki. Thodok asibu yaningdaba phongdok tu ngarang miyamna khongchet amasu chatki. Security force na rajas da santi hanjilanaba chingamasung tampaki tongan tongan mafam singda lanai lup amadi maira paibi singa unabigi thabak leptana chathari. Assam Rifles ki cherol mana hai sajik tampak pangaltabi 0 point aimol salam lungphu saikot moldak yaripuk khurai lamlong sangakpham amadi north aoc na chingma mafam singda miyoi singa unaduna wafam kaya khanakhre. Imphal East amadi Imphal West jila gi district transport officer singi oina driving license launaba driving test ase top dosera de leiba Institute of Drivers Training and Research Center da pangthoklagani haina Rajigi Transport Department ki director Dr. Nivedita Laira Lakpam na khangalakli. Manipur Technology Innovation Hub amadi Department of Botany Imphal College na sinduna college asida tramatu shuba startup roadshow ngarang pangthokre. All India Football Federation ki makhada ahanba Premier League lisingani kulumde kunmari lamlongi artificial turf ground da ngarang sanakiba match singda Ashupi FA amasung Rising Athletic Union Rao Panjel amamam chana draw kre Classic Football Academy masung FC Ringdai Panjel amata chana bangamdana draw kre. Tabiriba pawasi Akaswani Imphal degini. Rashtrapati Draupadi Murmu na hairi nupi entrepreneur singna Bharat ki lalol itiki lamda chauna ohongba purakpa ngamle. Rashtrapati Bhavan da nupi startup amasung unicorn gi founder amasung co-founder singa unabada Srimati Murmu na hai Startup India thorang asi lebak asigi naha singbu entrepreneur gi lamda heina mapangal kankhat handuna lebak asida ohongba puraknabani. Rashtrapati na nupi entrepreneur singbu thagat phongdokna duna hai makhoi gi chawraba thodang sing asina Startup India gi pandamadu yaubuda mateng pangli mangna hai makhoi gumba honaba kanba naha sing asina Bharat asibu malemda ahumsuba startup ecosystem gi thakta thamba ngamlibani. Leibag asida nupi startup lakama lising taratare lom amasung unicorn chama hena lei. Kendra gi Power Mantri RK Singh na hairi khungangi mafam singda mai pibagi chang asi nongmada pung kunmathoi oiri masi lisingani 13 tadi nongmada pung 12 makhai khaktamak oirambani mangna hai sahargi mafam singdana lisingani 13 ta nongmada pung 12 phangalambadagi haujikna nongmada pung kulhumdo hena fanghali. Sri Singh na hai maigi phibam asi lisingani 13 da leramba phibamdagi haujikna percentage ama hantharabani adumoinamak mipung khudingmakta mai marang kaina adumak phangali mangna hai Rajya Sarkar Singna
ꯁꯤꯡꯅ ꯃꯩꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡ ꯉꯥꯡꯅ ꯆꯠꯇꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯩ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯅꯕꯁꯨ ꯑꯄꯤꯜ ꯇꯧꯈꯤ꯫ ꯇꯦꯛꯁꯇꯥꯏꯜ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯇꯦꯛꯅꯤꯀꯦꯜ ꯇꯦꯛꯁꯇꯥꯏꯜꯁꯤꯡꯒꯤ ꯂꯨꯄꯥ ꯀꯣꯇꯤ 103ꯒꯤ ꯔꯤꯁꯔꯆ ꯑꯃꯁꯨꯡ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛ 9 ꯌꯥꯎꯅ ꯄꯨꯟꯅ ꯄ꯭ꯔꯣꯖꯦꯛ 12ꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯣꯖꯦꯛ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯇꯦꯛꯅꯤꯀꯦꯜ ꯇꯦꯛꯁꯇꯥꯏꯜꯒꯤ ꯂꯝꯗ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯕ ꯌꯥꯎꯔꯤ꯫ ꯇꯦꯛꯁꯇꯥꯏꯜ ꯃꯟꯇ꯭ꯔꯤ ꯄꯤꯌꯨꯁ ꯒꯣꯌꯜꯅ ꯅꯩ ꯗꯦꯜꯂꯤꯗ 9ꯁꯨꯕ ꯃꯤꯁꯟ ꯁ꯭ꯇꯤꯌꯔꯤꯡ ꯒ꯭ꯔꯨꯞ ꯑꯣꯐ ꯇꯦꯛꯅꯤꯀꯦꯜ ꯇꯦꯛꯁꯇꯥꯏꯜꯒꯤ ꯃꯤꯐꯝꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯍꯥꯏ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯇꯦꯛꯅꯤꯀꯦꯜ ꯇꯦꯛꯁꯇꯥꯏꯜꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤ꯫ ngasi phongba pauchesingi maroiba pausingidamak Khangembam James leire James Thakachari Suni Kuki lalauba singna michem amadi security force ta atamnana khut thare haiba security advisor Kuldip Singh hagi wafamna Senapati da phongba Hills Hornbill Express ta headline tawduna phongli Hadna sunaba lebhanaba Manipur lengakna semkhiwa Lanmi gi buffer zone laikhomna pal thingbaga pangkhak oire Ningthoukhongda Maitei Mari Kangchupta ama hatlamle Kuki Singh maning tamhalle Maitei gi yum mari mai thakre haiba pauna sanalaibakta color headline tawduna phongli Kuki Kulai Paiba Singh Thengnabada Makhal Kudimakki Kulai Singh Sizinagani Haiba Security Advisor Kuldip Singh hagi wafamna Pungnafamda Anishuba headline tawduna phongli All India Trade Union Congress Manipur State Committee na Manipur da cheliba National Highway Anida Highway Protection Force thambiyu haina Prime Minister da memorandum pisinkhre haiba pauna People's Chronicle gi ahanba lamai da phongli Kanglup ki irangna Momana district sing da organic farming gi damak Thadakhiba lupa crore chama hena mangba yana leire haiba pauna Manipur News ki anchor kalam da phongli Manipur gi governor amadi Congress ki Luchingba Singh unaduna rajya asida thokliba irangi matangda khanakhre haiba haina Manipur Mail da phongli Kaithel Fambi Ima Singh yauna mafam kaya da irang haurakre tear gas sale kaya kapkre haiba pauna Naharul gi thodang da headline tawduna phongli Laikhidraba Taruk Suba IRB ki personnel W Somorjit state ki thakta ikai khunaba utkre Manipur gi fivam Manipur da leiriba mi singtana khangani Unified Command gi chairman CM da sinagadabani haiba Mantri Govindas ki wafamna Ichel Express ta headline tawduna phongli Masiga manaba pau Tamenglong da phongba Ganfiu Mail da phongli More da chathariba nongmai kapna bagi thodok singda Myanmar gi lalhoba yauramba yai Haina Security Advisor Kuldip Singh hagi wafamna Imphal Free Press ta Anisuba headline tawdana phongli Sangai Express English amadi Manipur edition da suspension of operation handokadabani haiba Kwaraman Kathel da miyamna irang haukhre haiba pauna ahanba lamai da phongli High Court of Manipur gi Chief Justice na Luchingba Timna relief camp ta yengsilaga sel amadi Polam Singh Tengbang Pikre haiba pauna Huenlan pauda headlines tawduna phongli Tamenglong da lakliba Ningthoukaba nimita non Manipuri Singh na phamba Dukan Singh Ayodhya Ram Mandir sangaba gi mari leinana thonglon gani haiba pauna Tamenglong Times ki ahanba lamai da phongli Suni Thagazari James aroibada maroiba pau amuk Security Advisor Kuldip Singh na hairi Moreda State Force Satharakib attack aduda PDF ki myo yaurabra habagi jingnaba leire Bisnupur Jila gi Ningthoukhongkha Khunauda myoy mari ngarang nomaina kaptuna halamle amasung Rashtrapati Draupadi Murmu na hairi nupi entrepreneur singna Bharat ki laloliti ki lamda chauna ohongba purakpa ngamle paulo jere